Akasbani Imphal, Wahengbam Rajesh na pau paisari, ahanbada maruiba pau. Taramathui suba Manipur Bidhan Sabhagi Mikhalda Kaksing Kendradagi Yengkhom Surchandra na board kakiba adu chanaba yaroi haina Manipur High Court na rai pikre. Manipur Bidhan Sabha Kendra marigi maraki Mikhalgi board khomba loisin kre aroiba pumpham phawbada angambi thakta bob khomna ki. Manipur haukiba pungkun marida mioi sani kunithoi positive oiba thengnabaga loinana apunba COVID-19 positive oiba migi masing lising 18 chatret kunmanga sure. Laibagasta COVID-19 na nabadigi phagalpagi sang sada marfudrani thoi dasmik anisino yore amasung Pradhan Mantri na sababati oidra ngasi numidang video conferencing ki kutangda Global Investor Roundtable Conference pangthokani. Laibag asina malengi laichet oriba COVID-19 gi mayokta punna amato ina lanteng nari lamdam sigi miyamna saknai reba mioi kayana su lanteng asida mai pak na bagidamak Akasbani Imphal gi ipau gi kutangda mipum kudimangna araiba thong om face mask upa amaga puttaruk lapna leinaba mai mit amadi kutsa toina hamdoktuna taru tanana thamnaba appeal tori Manipuri folk singer Rosie Haisnam gi appeal Khwai tara pum namakpu Rosie Haisnamna ikoknona bunemjari Hauzik Malem Pumbasin Batumna Sandorakliba Laina Laichet COVID-19 Sandokpa Hengalakliba si Yenglaga Ekoi Pumna Magna Virus Asidagi Ngakthoknaba Tangai Fadraba Niam Ahum Ngakna Chetminasi Ekoi Pumna Magna Yumdagi Mapal Hek Thokpaga Face Mask Uppa Mi Amagagi Marakta Futtaruki Social Distancing Thamba Amasung Saponamadi hand wash sizinaduna khut sa sengna hamdokpiba kaugumsi vaccine puthoktriba fawbadi cheksin ba haibasina aikhoi pumnamaki khwaidagi phaba hidakni haibas miyamna hena khangnaraba wafamasi aikhoi khudingmakna ngakna chatminasi Hauzik mapung oiba pau Taramathui suba Manipur Bidhan Sabhagi Mikhalda Kaksing Kendradagi Yengkhom Surchandra na board kakiba adu chatnaba yaroi haina Manipur High Court na rai pikre. High Court asigi Chief Justice MB Muralidharan na piba rai amana hai Mikhal aduda anisuba takiba mirep Wahengbam Rajesh Kendra adugi MLA oifam thoi. BJP ki mirep oikiba M Ramesona Presentation of People's Act 1958 gi makhada Y Surchandra na board kakiba adu sanahan bidanaba tharapa wakat amada Justice Muralidharan na rai adu pikibani. Inkumja 2013 ki March ta pangthokiba Mikhalda Kendra aduda Congress mirep Y Surchandra na board masing 1913 phangki aduga M Ramesona board masing 19 ya sawnga supna ahum phangduna anisuba takibani. Y Surchandra na board kakiba adu chanaba yaroidaba maramna anisuba takiba M Ramesona Kendra asigi Mikhal aduda kari haina lokpham toi haina rai adu pibani. Manipur da Bidhan Sabha Kendra marigi maraki Mikhalgi board khombagi matam ngasi numidang wairam loisinkre rajniti dol sing amasung mirep sing na aroiba oina voter singi pungning chingchinaba ayobi thakta honaki maraki Mikhal pangthokadaba Bidhan Sabha Kendra sing adudi Lilong Wangjing Tenta Wangoi amasung Saituni punna mirep 13 na lamba thenari Lilong Wangjing Tenta amasung Wangoi da mirep ahum aduga Saitu dana mirep ani hakthengna lamba thenari Sarkar Pariba BJP na mirep ahum thagali amasung independent mirep amabu sogali Birodhi Congress na sit mari makta makhoigi mirep thagali BJP ga Sarkar Paimin nariba NPP na mirep ama thagali Maraki Mikhal pangthokadriba Thawbal Jila gi Bidhan Sabha Kendra ani Lilong amasung Wangjing Tenthada Mikhal na taba thokdok thokpa thingnaba jila asigi SP na luchingduna tongan ba maphamsingda khongna patrolling chatpa yauna seksil thorang kaya lokali ngasi ayuksu Lilong Kendra gi Khekman Nungai area amasung Kalai khongda patrolling chatuna yengsingki Thawbal Jila gi Wangjing Tentha amasung Lilong Kendra singda mathok togodaba polling personnel sing hayeng ayuk pung 9 da Thawbal Mini Secretariat Complex dagi magi mafam Singda pangani Mikhal asdal Lilong Kendra gi oina apunba polling station nipumapan laigani Kendra asigi voter masingna 1939 ni Wangjing Tentha Kendra na polling station nipuhumdoi da voter 1939 jamri humbudrani toina bot thadanagani bot thadanaba ayuk pung 3 gi haurga numidang wairam pung 9 ba da loisingani Bot thasigi tareta thadanagani aduga bot masingna November 10 da thigani Maragasta Rajniti do sing mirep sing natraga organization amatana MCMC gi ayaba yauduna Mikhal pangthokadaba noma walingai amasung Mikhal numita miyambu lana lamjingadaba Mikhal ga mari leinaba karigumba makhal amatagi advertisement print media da phongba yaroi haina Election Commission of India na hairi
बिहार विधानसभा मिखल का मरी लेना मथौ तौरीङाइदा मणिपुर पुलिस की राइफलमैन मोहम्मद रामिस उद्दीन लेखिदबदा चीफ इलेक्टोरल ऑफिसर मणिपुर नुंगाइतब फोंदोरकली राइफलमैन असि हौखिबा निंगदोकाबा नुमिता बिहार की सिवान जिलादा लेबा सदर हॉस्पिटल लेखिदबनी महाना लेखिदबदा महाकी इमुंग मनुंगी अवाबदा सरुक यारी हैरी एसपीए की मखादा ऑटोनोमस डिस्ट्रिक्ट काउंसिल एडीसी चांदेल साबा चरांग सिंह प्राइमरी स्कूल नुंकांग सिंह जूनियर हाई स्कूल की बिल्डिंग कॉमसेन प्राइमरी स्कूल की ओजा सिंह की क्वार्टर अमसुंग चरांग सिंह खुनो की वेटिंग सेट अमंगसी एडीसी चांदेल की चेयरमैन डी रिंगो लमकांग संगाख्रे तोंगान तोंगान मफमदा पांगथोकिबा संगाबगी थोरम सिंह अदुदा श्री रिंगोना ओजा सिंह महिरोई सिंह की ममा मपा ओइबसिंग अमदी विलेज अथॉरिटी का पुन्ना होनामिनेदुना स्कूल सिंह की फिबम फगतहंदुना अफबा महिरोई पुथोकनबा होनामिनसी हाइकी ताबिरिबा पाउसी आकाशवाणी इम्फाल दिगनी मणिपुर हौकिबा पुंग कुनमरिदा अपुनबा सैंपल लिसिंग अनि चामा तरामापन टेस्ट तौबगी मनुंगदा मियोई चनी कुनिथोई कोविड-19 पॉजिटिव ओइबा थेनरे ngasi पॉजिटिव ओइकबा मियोइसिंग अदुगी मनुंगदा इम्फाल ईस्टगी मरफू मंगा अमसुंग इम्फाल वेस्टगी हुमद्रा मंगा याउरी राज्य की कोविड-19 कमल कंट्रोल रूम की चेरोलमन हाई हारिबा मतमसदा कामजोंग अमसुंग थौबालगी मियोई अनि लेखितबगा लोइनना हौजिक फावबदा लाइचत असिना सिबा मिगी मचिंग चामा मरफू मापन चुरे हौजिक फावबदा मियोई लाख अहुम लिसिंग हुम्फू हुमदोई समरी निफू मरी टेस्ट तौबदा मियोई लिसिंग तरामापन चट्रेट कुनमंगा कोविड-19 पॉजिटिव ओइरे ngasi मियोई चामा कुंथ्रानितोई डिस्चार्ज तौखिबगा लोइनना हौजिक फावबदा नाबा फदुना डिस्चार्ज तौखिबा अपुनमा मसिंग लिसिंग तरामंगा चट्रेट यांखै सुरे नाबा फबगी चांगना चादा हुमद्रा मापन दशमिक निपान मरीनी राज्यस्दा हौजिक कोविड-19 की एक्टिव केस लिसिंग अहुम चट्रेट मरफू तरुक लेरी बिष्णुपुर जिला ngasi नुंथिल फावबदा कोविड-19 पॉजिटिव ओइबा मी सनिपान मापन सुरे मियोई चट्रुक हुमुद्रा निपान नाबा फदुना डिस्चार्ज तौकरे मियोई तरेना लाइसेंस अस्तेगी लेत्रे हौजिक एक्टिव केस चामा कुलुमदोई लेरी नाउरिया पाखंगलाबा केंद्र की मनुंग चन लेबा कोंजेंग लेकाई अमसुंग अकोइबा मफमसिंगदा लेबा मियोई चहुम यांखै रोम ngasi कोविड-19 की दमक टेस्ट तौकरे इम्फाल वेस्ट की डिप्यूटी कमिश्नर अमसुंग हक्सेल विभाग की मतेंगा लोइनना हानगी एमएलए आरके अनना लेकाई असिगी क्लब सिंगा खुसमदुना कोविड टेस्ट तौबगे थौरम अदु पांगथोखिबनी आरके अनना केंद्र असिगी नौना कंटेनमेंट जोन लाउथोखरबा मफमसिंगदा लेबा मियोइसिंगदसु चाना थकनबा पोलमसिंग यंथोखि कोविड-19 दगी मियामबु ngakthoknaba प्रधानमंत्री ना हौदोखिबा जन आंदोलन कैंपेन मणिपुर दसु मफम क्यादा पांगथोकली कैंपेन असिगी मनुंगदा मियांगी लुचिंगबा अमदी मसक नारबा मियोय क्याना लाइसेट असिगी ngakthoknaba तंगाई फदबा चना कानूनसिंग मियामना ngakना चननबा भाप तानबगी थबक चथरी तोंगान तोंगानबा लुचिंगबा क्यानासु लाइसेट असिगी ngakthoknaba लेप्तना अपील तौनरगली एडीसी उखरुलगी मचिनचबा मिसक थानची पै जागोइना हाय जन आंदोलन की मायोक्ता मियामबु अपील तौजरी कोविड-19 दगी ngakthoknaba सेक्शन थोरंग नतना हिताक लेद्री अदुना मियामना मास्क उपियु सैनिटाइजर सिजिनबियु अमसुंग फिजिकल डिस्टेंस मेंटेन तौबियु करीगुंबा हाइजरिबा कोविड-19 की सिम्टोम लेरबदी हंगोइबा चिंगनबा लेतदुना डॉक्टर सिंगबु तानबियु मियाम चेक्सिन थोरंग असि लोखत मिनरगा कोविड-19 की ngakthokसी हाइबसी अपील तौजरी तमिलनाडु अमसुंग नोने जिलादा डिस्ट्रिक्ट एडमिनिस्ट्रेशन अमदी पुलिसना कोविड-19 दगी ngakthoknaba जन आंदोलन की खोंजंग चंगसिली खोंजंग असिगी सरगोमा ओइना डिस्ट्रिक्ट एग्रीकल्चर ऑफिसरना लुसिंगदुना नोने की नामचुंग जुंगलाव लकोल लौमी सिंगी अवेयरनेस प्रोग्राम अमा पांगथोकी लौमी सिंगना यामद्रबदा फुट की फिजिकल डिस्टेंसिंग थमनबा अमदी फेस मास्क हैंड सैनिटाइजर न सिंगबा सिननबा अपील तौबगा लोइना मखोइदा फेस मास्क सु लेमने यंथोकी उखरुल जिलादसु डिस्ट्रिक्ट पुलिसना संसक स्टूडेंट्स यूनियन का पुन्ना सिंधुना ngasi अयुक संसकता जन आंदोलन की रैली अमा चकी संसक हाई स्कूल दगी हौखिबा कोविड-19 दगी ngakthoknaba चना कानून सिंग ngakna चनबा प्लेका सिंग पाइजन चकीबा रैली अदुदा स्लोगन कयासु लाउकी टेक्सटाइल्स कमर्स अमसुंग इंडस्ट्रीज मंत्री थोंगाम बिसोजी सिंगना ngasi महाकी सेक्रेटरीता ऑल मणिपुर एंटरप्रेन्योर एसोसिएशन अमिया की मिहुतसिंगा वा खनखरे मिफम अदुदा अमिया की मिहुतसिंगा कोविड-19 राज्य असिदा ओहलिबा वाफम की मतंगदा पुखटपगा लोइनना मखोइना मायोकनरिबा खुदोंचादबा कया अदुगी मतंगदा मंत्रीदा पाउतमकी राज्यस्दा लेरिबा इंडस्ट्रियल इस्टेट सिंगदा डेडिकेटेड पावर लाइन सिंग फंगनबिनबसु मखोइना पावर विभाग सु पाइरिबा मंत्रीदा तक्सिंकी श्री विश्वजितनसु मखोइगी खुदोंचादबा कया अदु येंसिनबगा लोइनना मतेंग पीनबा थबक पाइखकनी हाइबगी थाजबा पीकी राज्यसिगी कैथेलसिंगदा लमदम असिदा साजबा पोथोकसिंग मरांकाइना फंगनबगी लंबी याथोकनबा अथुबा मतमगी मनुंगदा कारबार वाला सिंगा लोइनना मिफम पांगथोकनी हाइनसु श्री विश्वजितना मखा ताकी मिफम अदुदा टेक्सटाइल्स कमर्स अमसुंग इंडस्ट्री की कमिश्नर आरके दिनेश अमसुंग डायरेक्टर एल विक्रम सु सरुक याकी सिटीजनशिप इलीगल इमिग्रेशन एंड पॉलिटिकल
its impact and global scenario haibisa numinini chatharakpa antarjatiki conference ngasi Eskula Women's College Nambolda loisingre college asina sinba numinini ki conference asigi ahoba numita ngarang India, Bangladesh, Sri Lanka amasung Myanmar dagi mihusinga virtual platform ki kutang da mifam pangtokki ngasi nini chamba numita rise asigi delegate yankairom na saruk yaduna college asigi conference hall da pangtokki thauramduda akhangai kyana wangangki None District Police na ngarang Nungba Police Station gi manung chana leiba Taugdai Jang Khulda asat oksing check tawbada mioi ani fabagalonina makoina tonglopa car aduda lotuna thamlamba WY tablet packet camera su pangle mioi sing adugi mathakta Nungba Police Station da case ama register tawkre hari Akasbani Imphal gi pau tabiri Laibagasta COVID-19 na padi phagalapagi chang sada marfudrani thoi dasmik ani sino yore hauji phawada punna naba phakiba masing lakh 138 lising tarani thoi rom yore ngarang mi lakh 138 hena naba pharki hauji active case lakh 5 lising kuntaret samapon humpuni thoi leiri Laibagasta hauji active case ki chang asi sada taruk dasmik mangani haukiba pung kun marida mioi lising yankai manga naba phaduna discharge tawki aduga mioi lising yankai romna nauna positive oiba thenaki Haksel Mantraloy hai laisat asina sibagi chang sada ama dasmik mari mapan ni haukiba pungkon marida mioi satret supna mari laikhidre Tripura da haukiba pungkon marida nauna mi sama tara taruk COVID-19 positive oire sama tara mangana nava faduna discharge tokre rise da COVID-19 na padigi pharapagi chang sada marfudra mari dasmik mapan nipan yaure haujik active case lising masani supna tare lairi Asamdan numit sama taramangani gi matungda COVID-19 mi amata sidre rises da hanami Jamapan kuntra mari laina asina sikrabani haukiba pungkul meda nauna mi sohum marfu positive oiraki naba phabagi chang sada marfudra manga dasmik taruk mari yaure active case lising ni pancha matara lairi Nagaland ngasi mioi yankai tare COVID-19 positive oiba thenaki masigi manungda Kohima dagi mioi kunipan amasung Dimapur dagi mioi kuntaruk yauri rise da ngasi mioi samani phumari naba phaduna discharge tawke Pradhanmantri Narendra Modi na sababati oidra ngasi numidang video conferencing ki kuthangda Global Investor Roundtable Conference pangtokani. Mifamasi Selthum Mantraloy amasung National Investment and Infrastructure Fund na sinbani. Mifamasa malengi makok thongba institutional investors sing laibak asigi lalod itiki lusingba sing amadi Bharat Sarkar amasung financial market regulators ki decision makers sing saruk yagani. Kendra ki Selthum Mantri, Selthum ki Raja Mantri, RBI ki Governor amadi atai sangar ba mioi kaya su mifamas da yaugani. Mifamas da America, Europe, Canada, Korea, Japan, Middle East, Australia amasung Singapore yauna malengi institutional investors singi miut singsu saruk yagani. Bihar Bidhan Sabha Mikhal gi ahum suba amasung arobe tangka ki board khombagi matam ngasi loikre tangka asda jila taramanga gi Bidhan Sabha Kendra humbudrani panda board lagiba thangja numita thadanagani tangka asda BJP na seat kuntra manga da amasung mahaki mapangdol oiriba Janata Dal United na seat kuntra treta mirep thagatli Bikasil Insan Party na mirep manga thagali aduga Hindustani Awam Morcha na mirep ama thagali Virodi Grand Alliance ta RJD na seat nifu tarukta amasung Congress na seat kun manga da mirep thagali board khombagi aroiba matam Paupada tongan ba lusing bakana ngamjabi thaduna magi mirep singi damak pot kongki BJP President JP Natta Ngaksel Mantri Rajnath Singh bana tongan mamphom singda bot kongki Haujik chathariba Bihar Bidhan Sabha Mikhal ga mari lenana Election Commission of India na sinduna numit umni gi oiba midam gi election management body sing amasung organization singi mifam amangasi video conferencing gi kutang da pangtokani commission hai COVID-19 license manungda malengi khwaidigi chawba Mikhal oina Bihar da voter koti 8 lakh kun leiri amasung license manung asda khwaidigi ningthijana Mikhal pangthoknabagi tanja adu lauri Loisilakpada COVID-19 dagi ngakthoknaba face mask upa phutaruk lapna leiba khutsa amadi maimi taru tanan thamba haiba achamba thong ahum asi ngakna sapinaba amuk hana ningsingjari aroibada maroiba paw amuk Taramatui suba Manipur Bidhan Sabha Mikhalda Kaksing Kendra dagi Yenkhom Susandana bot kakiba adu chatnaba yaroi haina Manipur High Court na rai pikre Manipur Bidhan Sabha Kendra marigi maraki Mikhal gi bot khomba loisingkre aroiba pungpham phawbada angam bithakta bot khomke Manipur haukiba pungkon marida mioi sani kunitoi positive oiba thengna bagalonena apunba COVID-19 positive oiba migi masing lising tara mapan chatret kun manga sure Laibagasta COVID-19 na badi phagalakpagi chang sada marfudrani thoi dasmik ani sino yaure amasung Pradhanmantri na sababati oiduna ngasi numidang video conferencing gi kutangda Global Investor Roundtable Conference pangthokani pau loijare